ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯛꯇꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯊꯕꯛ ꯇꯧꯒꯗꯕꯁꯤꯡꯗꯣ ꯇꯧꯁꯜꯂꯦ. ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯛꯇꯥ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯁꯥꯏꯇꯣꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯠꯀꯗꯕꯅꯦꯕꯀꯣ. ꯑꯗꯣ ꯂꯝꯕꯤꯁꯤꯗꯤ ꯄꯨꯔꯥ ꯂꯧꯕꯨꯛ ꯃꯌꯥꯏꯗꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ, ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯦ. ꯁꯥꯏꯇꯣꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯑꯗꯣ ꯑꯣꯖꯥꯈꯩꯗꯣ ꯍꯟꯈ꯭ꯔꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛꯇꯥꯗ ꯆꯪꯉꯤꯀꯥꯟꯗ ꯊꯦꯡꯕꯨꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯐꯣꯟ ꯇꯧꯕꯅꯦ ꯄꯥꯏꯔꯛꯇꯕ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯇꯣꯔꯦ. ꯃꯥꯒꯤ ꯑꯀꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ. ꯁꯤ ꯍꯜꯂꯅꯤ ꯑꯗꯨꯒ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯀꯩꯀꯩ ꯇꯧꯔꯒ ꯑꯩ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯔꯛꯑꯒꯦ. ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯃ ꯑꯁꯤꯗ ꯆꯥꯒꯦ ꯇꯧꯕꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯍꯥꯡꯗꯕ ꯃꯥꯜꯂꯦꯕꯀꯣ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯣ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔ ꯅꯠꯇ꯭ꯔꯣ, ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯁꯦꯅ ꯇꯧꯋꯤ. ꯑꯩꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯤ ꯀꯩꯗ. ꯑꯩ ꯐꯕ ꯃꯥꯟꯗ꯭ꯔꯣ? ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ? ꯑꯇꯣꯞꯄ ꯉꯥꯡꯉꯦ. ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯜꯂꯦ. ꯏꯁꯤꯡ ꯁꯥꯕ ꯄꯨꯔꯛꯏꯁꯦ ꯀꯩꯗꯧꯕꯅꯣ? ꯅꯨꯗꯜ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯞ ꯅꯨꯗꯜꯁ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ. ꯅꯠꯇꯦ, ꯐꯣꯂꯣꯗꯥ ꯂꯩꯕ꯭ꯔꯣ? ꯐꯣꯂꯣꯗꯥ ꯀꯩ ꯀꯧꯗꯣꯏꯅꯣ? ꯑꯍꯥꯟꯕꯒꯤ ꯄ꯭ꯂꯦꯠꯇ ꯁꯤꯗ ꯂꯥꯛꯄꯀꯣ. ꯀꯩꯅꯣ ꯀꯩꯔꯥ? ꯁꯤ ꯀꯩꯔꯣ? ꯁꯤ ꯂꯧꯈꯤꯕꯗꯣ? ꯁꯤ ꯆꯤꯛꯀꯟ. ꯑꯩ ꯉꯥꯎꯈ꯭ꯔꯦ. ꯑꯃꯗꯨ ꯄꯨꯊꯥꯕ ꯆꯠꯈ꯭ꯔꯦ ꯁꯃꯨꯗ. ꯑꯇꯩ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ. ꯄꯨꯔꯛꯈ꯭ꯔꯦ. ꯕ꯭ꯔꯥ. ꯆꯍꯨꯝ ꯐꯥꯎ ꯌꯥꯅꯤ. ꯑꯗꯨꯏꯗ ꯅꯨꯡꯁꯦ ꯑꯗꯨꯝ ꯑꯍꯟꯕ ꯑꯁꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯥꯅꯦꯕ. ꯍꯥꯏꯗꯤ ꯄꯤꯛꯄ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂ ꯖꯣꯠ ꯅꯠꯇꯕꯅꯤꯅꯀꯣ. ꯑꯗꯩ ꯃꯆꯩ ꯀꯥꯁꯤꯗꯤ ꯃꯤꯅ ꯁꯥꯕꯁꯤ ꯑꯩꯈꯣꯏ ꯁꯥꯕ ꯃꯥꯟꯅꯔꯣꯏꯕ. ꯌꯦꯡꯉꯣ ꯅꯣꯏ ꯑꯄꯥꯝꯕ ꯑꯄꯤꯛꯄ ꯂꯧꯔ ꯄꯤꯛꯄ ꯄꯥꯝꯕ꯭ꯔꯣ ꯑꯆꯧꯕ ꯄꯥꯝꯕ꯭ꯔꯣ? ꯀꯀꯥꯒꯤ ꯃꯣꯠꯇ ꯀꯔꯝꯕꯅ ꯈꯥꯡꯗꯧ ꯃꯥꯜꯂꯤ? ꯀꯀꯥꯒꯤ ꯃꯣꯠꯇ ꯀꯔꯝꯕꯅ ꯈꯥꯡꯗꯧ ꯃꯥꯜꯂꯤ? ꯁꯤꯁꯦ ꯃꯣꯏ ꯍꯥꯏꯁꯦ ꯁꯤ ꯐꯖꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯑꯦꯗꯅꯀꯣ. ꯁꯤ ꯑꯃꯅ ꯂꯣꯏꯊꯦꯗꯅ ꯑꯗꯨꯒ ꯆꯥꯊꯣꯛꯇꯣꯏꯕ. ꯃꯊꯩꯒ ꯁꯨꯔꯒ ꯆꯥꯕ ꯊꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ? ꯌꯥꯔꯕ? ꯀꯅꯥꯁꯤ? ꯃꯈꯥꯗ ꯊꯥꯗꯕ ꯀꯥꯏꯗꯕ? ꯃꯊꯛꯇꯒꯤ ꯊꯥꯖꯔꯣ ꯑꯗꯨ. ꯃꯆꯩ ꯑꯝꯇ ꯁꯤꯟꯒꯦ. ꯇꯥꯕ ꯀꯥꯏꯅꯤ ꯍꯥꯏꯔꯣ? ꯅꯪ ꯁꯨꯕ ꯅꯨꯡꯉꯥꯏꯒꯗꯕ.
ꯃꯇꯨꯡꯗ ꯂꯧꯔꯁꯨ ꯀꯩ ꯍꯥꯏꯁꯤꯀꯣ ꯐꯣꯂꯣ ꯇꯧꯔꯒ ꯃꯤ ꯃꯔꯨꯝ ꯊꯥꯕꯤꯅꯦꯕ ꯄꯥꯞ ꯂꯧꯅꯦꯕ ꯐꯖꯕꯗꯤ ꯁꯤꯅ ꯐꯖꯩꯀꯣ ꯍꯥꯏꯗꯤ ꯍꯥꯏꯕꯁꯤꯗꯀꯣ ꯁꯤꯁꯨ ꯃꯔꯨꯝ ꯊꯥꯏ ꯑꯗꯨ ꯃꯕꯨꯛꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯑꯦꯝ ꯇꯧꯔꯛꯈꯤꯕꯁꯦ ꯁꯤꯅꯦꯕ ꯑꯗꯨ ꯃꯅꯨꯡ ꯊꯥꯕ ꯍꯥꯏꯗꯨꯗꯤ ꯍꯦꯜꯂꯦ ꯁꯤꯅ ꯈꯥꯡꯉꯦ ꯃꯔꯨꯝ ꯊꯥꯕ ꯍꯥꯏꯁꯦ ꯃꯔꯨꯝ ꯊꯥꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯉꯁꯤ ꯊꯥꯕ ꯑꯁꯤ ꯀꯩꯅꯣ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯑꯩꯈꯣꯏ ꯁꯤ ꯃꯄꯥꯟ ꯐꯥꯔꯛꯑꯗꯤꯀꯣ ꯑꯗꯨꯝ ꯇꯧꯕ ꯑꯩꯅꯁꯦ ꯖꯣ ꯆꯥꯕ ꯁꯤꯡꯗꯨꯗ ꯃꯍꯨꯠ ꯑꯐꯧꯕꯗꯣ ꯑꯗꯨ ꯄꯨꯂꯞ ꯇꯛꯄ ꯅꯪ ꯃꯍꯨꯠ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯁꯤ ꯐꯤꯕꯝꯗ ꯇꯥ ꯂꯩꯅꯦꯕ ꯁꯤ ꯄꯥꯏꯗꯣꯀꯣ ꯁꯤꯔꯤꯁ ꯄꯦꯄꯔꯗ ꯑꯗꯨꯝ ꯆꯠꯊꯣꯛ ꯍꯧꯖꯤꯛꯇꯤ ꯈꯔ ꯖꯣ ꯆꯥꯕꯗꯣ ꯈꯪ ꯍꯦꯛꯄ ꯂꯥꯛꯏꯅꯦ ꯈꯪ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯕꯨꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯅꯝꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯍꯦꯛꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯃꯌꯥꯝ ꯆꯣꯡꯉꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯣ ꯁꯤꯗ ꯆꯣꯡꯉꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯆꯥꯟꯅꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯁꯤꯗꯩꯁꯦ ꯍꯦꯛꯂꯛꯀꯦꯀꯣ ꯇꯨ ꯁꯤꯁꯦ ꯁꯤ ꯍꯦꯛꯑꯦ ꯃꯅꯝꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯍꯦ ꯒꯥꯏꯁ ꯁꯤꯗ ꯂꯩꯔꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯗꯗꯥ ꯑꯃꯒ ꯍꯦꯛꯄꯅꯦꯕꯀꯣ ꯆꯦꯡꯁꯨ ꯀꯥꯔꯦ ꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯤ ꯍꯦꯛꯇ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩꯅꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯗꯕ ꯈꯥꯖꯤꯡꯒ ꯀꯥꯡꯉꯧ ꯇꯧꯔꯗꯤ ꯅꯪ ꯑꯩ ꯈꯖꯤꯡꯗꯨꯇꯪ ꯆꯥꯖꯒꯦ ꯁꯤ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯥ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯍꯧꯏ ꯑꯁ ꯑꯩꯗꯤ ꯈꯣꯡꯗ ꯇꯤꯡꯈꯪ ꯌꯨꯈ꯭ꯔꯕꯅꯤꯅꯦ ꯃꯥ ꯊꯤꯜꯂꯦꯀꯣ ꯅꯃꯥꯕꯣꯛ ꯈꯣꯏꯗ ꯍꯦꯛꯅꯤꯡꯅ ꯍꯥꯏꯔꯝꯃꯒ ꯁꯤꯁꯨ ꯄꯨꯂꯞ ꯍꯦꯛꯇꯣꯛꯑꯒꯦ ꯂꯣꯏ ꯃꯔꯨ ꯐꯨꯛꯇꯣꯛꯑꯣ ꯃꯇꯨꯡꯗ ꯆꯣꯡꯉꯉꯥꯏꯒꯤ ꯑꯗꯨ ꯂꯐꯨ ꯆꯣꯡꯉꯛꯄ ꯑꯩ ꯍꯣꯔꯁ ꯁ꯭ꯇꯥꯔ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯇꯨ ꯏ ꯊꯨꯏ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯈꯦꯀꯥꯏꯕꯒꯤ ꯁꯤꯗ ꯊꯤꯜꯂꯦꯕ ꯁꯤꯒꯤꯁꯤꯗ ꯑꯩꯌꯣ ꯊꯤꯜꯂꯦ ꯑꯃꯨꯛꯀꯁꯨ ꯑꯩꯔꯣ ꯑꯩ ꯂꯣꯏꯗꯣꯔꯦ ꯈꯔ ꯁꯤ ꯍꯦꯛꯏꯌꯦ ꯋꯥꯠꯂꯤꯌꯦ ꯉꯥꯏꯍꯥꯛ ꯇꯥꯗꯥ ꯁꯣꯝꯗꯁꯨ ꯕꯥꯔꯤ ꯑꯃ ꯆꯣꯡ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯈꯪ ꯍꯦꯛꯄꯁꯨ ꯅꯨꯡꯉꯥꯏꯕꯣꯏ ꯈꯟꯗꯦꯅꯣ ꯑꯩꯈꯣꯏ ꯃꯥ ꯂꯥꯝꯃꯒ ꯍꯦꯛꯏꯁꯦ ꯁꯤꯗ ꯆꯣꯡ ꯅꯪꯒꯤꯗ ꯑꯝꯇ ꯊꯥꯡꯒꯠꯂꯣꯅꯦ ꯅꯪꯅ ꯍꯦꯛꯄꯗꯣ ꯑꯩꯅ ꯍꯦꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛꯄꯅ ꯁꯤꯗ ꯂꯩ ꯁꯤꯗꯅ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯄꯥꯟ ꯍꯩꯈꯥ ꯃꯨꯛꯊ꯭ꯔꯨꯕꯤꯅꯤ ꯁꯤꯗꯤ ꯆꯦꯛ ꯃꯈꯣꯟꯁꯦ ꯅꯨꯡꯁꯤꯌꯦ ꯏꯪ ꯏꯪꯒ ꯂꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯅ ꯊꯥꯔꯝꯕ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔ ꯂꯩꯔꯝꯃꯦ ꯀꯨꯏꯅ ꯊꯥꯔꯕ ꯃꯥꯜꯂꯦ ꯁꯤ ꯈꯪꯉꯦ ꯑꯗꯨꯝ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔꯝꯃꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯄꯥꯜꯂꯦ ꯃꯌꯥꯝ ꯆꯣꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯆꯣꯡꯉꯦ ꯄꯥꯟꯕꯒꯤꯗꯤ ꯍꯥꯏꯁꯤꯗꯤ ꯎꯍꯩ ꯋꯥꯍꯩꯗꯕꯨ ꯄꯥꯜꯂꯦ ꯍꯩꯌꯦꯕ ꯃꯩꯇꯩꯂꯣꯟꯗꯣ ꯁꯦꯡꯉꯣꯏꯕ ꯋꯥ ꯉꯥꯡꯕꯗ ꯅꯣꯏ ꯃꯩꯇꯩ ꯀꯩꯅꯣ ꯃꯊꯨꯞꯁꯦ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯅꯦ ꯑꯩ ꯈꯪꯗꯦ ꯀꯥꯇꯨ ꯀꯥꯔꯟ ꯊꯝꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯍꯦꯛꯄꯁꯦ ꯁꯤꯗ ꯂꯥꯝꯕ ꯐꯪꯗꯕꯒꯤ ꯆꯩꯅ ꯑꯃꯨꯛ ꯈꯠꯊꯗꯣꯔꯦ ꯂꯥꯛꯄꯨ ꯂꯥꯛꯀꯗ꯭ꯔꯣ ꯈꯪ ꯄꯣꯂꯥꯡ ꯑꯃ ꯍꯦꯛꯄ ꯂꯣꯏꯔꯦ
ꯃꯌꯥꯝ ꯑꯗꯒꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛꯇꯣꯔꯛꯑꯦ ꯁꯤꯗ ꯂꯩꯔꯛꯑꯦ ꯊꯦꯡ ꯊꯦꯡ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯤꯛꯑꯝꯒꯤꯅꯤꯌꯦ ꯊꯥꯎ ꯐꯅ ꯀꯨꯏꯔꯕꯅꯤ